ꯑꯗꯨꯅ ꯆꯍꯤ 5 ꯁꯨꯝ ꯚꯣꯠ ꯇꯧ ꯂꯩꯕ ꯂꯩꯀꯥꯏ ꯑꯃꯅꯤ ꯂꯩꯔꯤ ꯑꯗꯥꯏꯗꯗꯤ ꯀꯣꯏꯂꯥ ꯊꯥꯕꯗꯤ ꯍꯥꯏꯔꯒ ꯀꯔꯤꯝ ꯇꯧꯅꯤꯡꯗꯦ ꯆꯠꯄꯨ ꯆꯠꯅꯤꯡꯗꯦ ꯑꯗꯨꯅ ꯑꯗꯨꯝ ꯃꯌꯥꯝꯅꯗꯤ ꯑꯁ ꯑꯩꯈꯣꯏ ꯑꯃꯅꯤꯁꯤꯡ ꯈꯜꯂꯒ ꯇꯧꯕꯤꯌꯣ ꯍꯥꯏꯕꯗꯨꯗꯩꯗ ꯑꯩ ꯑꯗꯨꯝ ꯇꯧꯖꯕꯅꯤ ꯑꯗꯨꯅ ꯁꯣꯏꯗꯅ ꯑꯩ ꯇꯧꯒꯅꯤ ꯁꯤꯒꯤ ꯏꯔꯤꯜ ꯇꯨꯔꯦꯜ ꯃꯊꯛꯁꯤꯗꯩꯁꯤꯗ ꯊꯣꯜꯂꯤꯕ ꯂꯩꯕꯥꯛꯁꯦ ꯐꯥꯒꯤꯒꯤ ꯂꯩꯕꯥꯛ ꯅꯠꯇꯦ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯔꯤꯚꯔꯁꯤ ꯃꯊꯛꯇ ꯊꯣꯜꯂꯤꯕ ꯂꯩꯕꯥꯛꯁꯦ ꯐꯥꯒꯤꯒꯤ ꯂꯩꯕꯥꯛ ꯅꯠꯇꯦ ꯑꯗꯨꯒ ꯏꯟꯖꯤꯅꯤꯌꯔ ꯃꯣꯏ ꯈꯔ ꯃꯥꯟꯅꯔꯒ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯇꯧꯏ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯃꯣꯏ ꯑꯗꯨꯝ ꯁꯤꯒꯨꯝꯕ ꯇꯧꯍꯟꯅꯤꯡꯗꯕ ꯊꯕꯛ ꯃꯌꯥꯝ ꯇꯧꯔꯤ ꯑꯗꯨꯅ ꯑꯩꯅ ꯉꯁꯤ ꯈꯔꯗꯤ ꯀꯟꯃꯟꯕ꯭ꯔꯅꯤ ꯈꯜꯂꯤ ꯑꯗꯨ ꯃꯣꯏ ꯍꯥꯏꯔꯤꯕ ꯋꯥꯇꯔ ꯔꯤꯁꯣꯔꯁ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯗꯤ ꯇꯁꯦꯡꯅ ꯁꯖꯥꯏ ꯄꯤꯕ ꯌꯥꯕ ꯑꯣꯏꯔꯒꯗꯤ ꯍꯦꯝ ꯇꯧꯔꯒ ꯍꯥꯞꯄ ꯌꯥꯔꯕ ꯑꯗꯨꯒꯨꯝꯕ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯏꯟꯖꯤꯅꯤꯌꯔꯁꯤꯡ ꯑꯗꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯃꯌꯥꯝ ꯂꯩꯔꯦꯕ ꯑꯗꯨꯅ ꯆꯍꯤ 5 ꯁꯨꯝ ꯚꯣꯠ ꯇꯧ ꯂꯩꯕ ꯂꯩꯀꯥꯏ ꯑꯃꯅꯤ ꯂꯩꯔꯤ ꯑꯗꯥꯏꯗꯗꯤ ꯀꯣꯏꯂꯥ ꯊꯥꯕꯗꯤ ꯍꯥꯏꯔꯒ ꯀꯔꯤꯝ ꯇꯧꯅꯤꯡꯗꯦ ꯆꯠꯄꯨ ꯆꯠꯅꯤꯡꯗꯦ ꯃꯇꯦꯡ ꯑꯃ ꯀꯣꯑꯣꯄꯔꯦꯁꯟ ꯁꯨꯄꯤꯗꯕ ꯃꯇꯦꯡ ꯑꯃ ꯂꯩ ꯑꯗꯨ ꯑꯩꯈꯣꯏ ꯄꯜꯂꯔꯣꯏ ꯅꯣꯡꯃꯥꯅꯤꯡ ꯇꯧꯕ ꯚꯣꯠꯇ ꯇꯧꯅꯤꯅ ꯈꯟꯕ ꯚꯣꯠ ꯃꯇꯝꯗ ꯚꯣꯠ ꯇꯧ ꯆꯍꯤ 5 ꯑꯗꯨꯝ ꯚꯣꯠ ꯇꯧ ꯂꯩꯔꯗꯤ ꯅꯣꯏꯗꯣ ꯀꯥꯟꯅꯔꯔꯣꯏ ꯃꯣꯏ ꯃꯇꯨꯡꯗꯨꯒꯤ ꯃꯣꯏ ꯈꯔꯗꯨꯒꯤ ꯃꯇꯨꯡ ꯏꯟꯕꯗ ꯅꯣꯏ ꯑꯗꯨꯝ ꯋꯥꯅꯤ ꯑꯗꯨꯅ ꯆꯍꯤ 5 ꯑꯗꯨꯝ ꯚꯣꯠ ꯇꯧ ꯂꯩꯕ ꯂꯩꯀꯥꯏ ꯑꯃꯅꯤ ꯂꯩꯔꯤ ꯑꯗꯥꯏꯗꯗꯤ ꯀꯣꯏꯂꯥ ꯊꯥꯕꯗꯤ ꯍꯥꯏꯔꯒ ꯀꯔꯤꯝ ꯇꯧꯅꯤꯡꯗꯦ ꯆꯠꯄꯨ ꯆꯠꯅꯤꯡꯗꯦ ꯑꯗꯨꯅ ꯑꯗꯨꯝ ꯃꯌꯥꯝꯅꯗꯤ ꯑꯁ ꯑꯩꯈꯣꯏ ꯑꯃꯅꯤꯁꯤꯡ ꯈꯜꯂꯒ ꯇꯧꯕꯤꯌꯣ ꯍꯥꯏꯕꯗꯨꯗꯩꯗ ꯑꯩ ꯑꯗꯨꯝ ꯇꯧꯖꯕꯅꯤ ꯑꯗꯨꯅ ꯁꯣꯏꯗꯅ ꯑꯩ ꯇꯧꯒꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯊꯥꯖꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯍꯧꯖꯤꯛ ꯀꯣꯡꯐꯥꯡ ꯂꯩꯀꯥꯏꯒꯤ ꯑꯦꯔꯤꯌꯥꯗ ꯍꯟꯗꯛ ꯑꯃꯨꯛ ꯏꯁꯤꯡ ꯊꯨꯝꯖꯤꯟꯕ ꯑꯗꯨ ꯃꯁꯤ ꯍꯧꯖꯤꯛ ꯅꯨꯡꯁꯥ ꯈꯔ ꯍꯟꯊꯔꯝꯃꯦ ꯑꯩꯈꯣꯏ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯅꯥꯔꯁꯨ ꯑꯩꯈꯣꯏ ꯈꯛꯇꯅꯤ ꯅꯥꯔꯤꯁꯦ ꯑꯩꯁꯨ ꯍꯧꯖꯤꯛꯇ ꯅꯥꯕ ꯉꯔꯥꯡ ꯅꯍꯥꯟꯗ ꯐꯗ ꯉꯥꯏꯔꯤꯅꯤ ꯅꯨꯃꯤꯠ 7-9ꯁꯦ ꯑꯩ ꯄꯨꯔꯥ ꯀꯨꯜꯂꯒ ꯂꯩꯔꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯣꯠꯅꯁꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯗꯔꯀꯥꯔ ꯂꯩꯕ ꯈꯨꯗꯤꯡꯃꯛꯇꯣ ꯑꯩ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯒꯦ ꯇꯁꯦꯡꯅꯃꯛ ꯑꯩꯅ ꯌꯥꯝꯅ ꯆꯥꯎꯅ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯅ ꯌꯥꯝꯅ ꯊꯕꯛ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯊꯕꯛꯀꯤꯗꯃꯛꯇ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯕ ꯌꯥꯏ ꯊꯕꯛꯀꯤ ꯅꯠꯇꯕ ꯂꯅꯥꯏꯒꯤ ꯂꯥꯛꯄꯁꯨ ꯑꯣꯏꯔꯦ ꯑꯩ ꯇꯧꯕ ꯉꯝꯗꯕꯁꯦ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯊꯕꯛꯇ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯃꯐꯝ 7-8ꯁꯦ ꯃꯁꯤ ꯑꯃ ꯁꯣꯏꯗꯅ ꯑꯩ ꯁꯥꯔ ꯃꯌꯥꯝꯗ ꯄꯤꯔꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯇꯪ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯡ ꯀꯃꯤꯇꯤꯁꯤꯡ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯗꯤꯄꯥꯔꯠꯃꯦꯟꯅ ꯃꯣꯏꯒꯤ ꯔꯦꯖꯤꯠ ꯄꯦꯃꯦꯟ ꯇꯧꯒꯗꯕ ꯂꯝꯕꯤꯁꯤꯡꯗꯣ ꯃꯗꯨ ꯌꯥꯎꯗꯕꯈꯩ ꯑꯩꯈꯣꯏ ꯀꯣꯏꯂꯥꯁ ꯊꯥꯕ ꯃꯊꯪ ꯊꯥꯗꯒꯤ ꯑꯩꯈꯣꯏ ꯍꯧꯔꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯃꯤꯇꯤꯁꯤꯡꯅ ꯑꯩꯈꯣꯏ ꯂꯩꯔꯛ ꯈꯨꯗꯤꯡꯃꯛ ꯀꯣꯏꯂꯥꯁ ꯊꯥꯅꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛ ꯆꯪꯕꯗ ꯀꯣꯏꯂꯥꯁ ꯊꯥꯅꯤ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯀꯩꯁꯨ ꯃꯊꯥ ꯁꯥꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯣ ꯄꯥꯡꯒꯜꯒꯤ ꯑꯣꯏꯅꯗꯤ ꯃꯣꯏꯗꯤ ꯔꯣꯂꯔ ꯃꯆꯥ ꯈꯤꯇꯪ ꯄꯤꯛꯄ ꯑꯃ ꯁꯥꯗ ꯌꯥꯔꯣꯏ ꯃꯣꯏꯗꯤ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯃꯣꯏꯁꯦ ꯐꯨꯠ 10 ꯄꯥꯛꯑꯁꯨ ꯃꯌꯥꯏꯁꯤꯗꯩꯗ ꯁꯝꯕꯟ ꯐꯖꯅ ꯊꯥꯒꯅꯦꯕ ꯑꯗꯨ ꯂꯧꯊꯣꯛꯇ꯭ꯔꯗꯤ ꯐꯨꯠ 5 ꯄꯥꯛꯄ ꯔꯣꯂꯔꯗꯤ ꯂꯩꯇꯦ ꯑꯗꯨꯅ ꯐꯨꯠ 3 ꯄꯥꯛꯄ ꯑꯃ ꯅꯣꯏꯒꯤꯗꯃꯛꯇ ꯈꯜꯂꯒ ꯁꯥꯕ ꯇꯥꯔꯦ ꯔꯣꯂꯔ ꯌꯥꯎꯗ꯭ꯔꯗꯤ ꯀꯣꯏꯂꯥ ꯊꯥꯕ ꯌꯥꯔꯣꯏ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯅꯣꯏ ꯁꯝꯕꯟꯗꯣ ꯉꯥꯏꯍꯥꯛ ꯐꯨꯠꯇꯣꯛꯑꯣ ꯑꯗꯨ ꯀꯣꯏꯂꯥ ꯊꯥ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯁꯝꯕꯟꯗꯣ ꯀꯣꯏꯂꯥꯗꯣ ꯐꯖꯅ ꯇꯧꯊꯣꯛꯑꯒ ꯑꯃꯨꯛ ꯊꯥꯒꯦꯔꯥ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯇꯧꯕ ꯑꯃꯗꯤ ꯑꯗꯨꯗꯤ ꯌꯥꯕ ꯌꯥꯏ ꯑꯗꯨꯒ ꯑꯇꯩꯒꯤꯗꯤ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯂꯩꯔꯛ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯀꯣꯏꯂꯥ ꯊꯥꯅꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯍꯥꯏꯔꯤꯕ ꯀꯃꯤꯠꯃꯦꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯑꯩꯈꯣꯏ ꯇꯧꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯦꯅꯦꯖ ꯁꯤꯁꯇꯦꯝꯁꯤꯡ ꯃꯔꯨꯑꯣꯏꯅ ꯑꯗꯨꯒ ꯏꯁꯤꯡ ꯁꯤꯒꯤ ꯂꯩꯀꯥꯏꯁꯦ ꯏꯁꯤꯡꯁꯤ ꯍꯧꯖꯤꯛ ꯑꯁꯣꯝꯗꯒꯤ ꯐꯣꯔꯃꯨꯡꯗꯒꯤ ꯂꯥꯛꯄꯅꯤ ꯌꯥꯝ ꯋꯥꯅ ꯂꯩ ꯑꯗꯒꯤ ꯁꯣꯅꯥꯀꯟꯒꯤꯗꯁꯨ ꯈꯔ ꯏꯁꯤꯡ ꯈꯔ ꯐꯪꯗꯕ ꯈꯔ ꯂꯩꯔꯤ ꯃꯣꯏꯔꯥꯡꯉꯥꯟꯄꯨꯒꯤ ꯏꯁꯤꯡ ꯐꯪꯗꯦ ꯑꯗꯣ ꯃꯣꯏꯒꯤꯁꯦ ꯊꯋꯥꯏ ꯌꯥꯎꯕ ꯃꯤꯁꯦ ꯑꯩ ꯂꯩꯇꯕ ꯃꯣꯏꯁꯨ ꯅꯣꯡꯉꯥꯟꯕ ꯇꯥꯎ ꯚꯣꯠꯇ ꯇꯧ ꯂꯩꯕꯅꯤ ꯃꯣꯏ ꯂꯩꯀꯥꯏꯁꯤꯁꯨ ꯃꯣꯏꯔꯥꯡꯉꯥꯟꯄꯨꯁꯦ ꯑꯗꯣ ꯇꯥꯗꯤꯔꯦꯟ ꯌꯥꯎꯔ ꯃꯥꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯄꯥꯏꯞ ꯂꯥꯏꯟ ꯑꯩꯈꯣꯏ ꯐꯨꯝꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯄꯥꯏꯞ ꯂꯥꯏꯟ ꯑꯃꯈꯛꯇ ꯉꯥꯏꯔꯦ ꯑꯩꯈꯣꯏ ꯑꯃꯣꯝ ꯂꯩꯀꯥꯏꯒꯤ ꯂꯥꯏꯖꯤꯡꯁꯦ ꯃꯁꯤ ꯑꯃꯒ ꯑꯗꯒꯤ ꯍꯩꯀ꯭ꯔꯨ ꯃꯈꯣꯡꯒꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏ ꯈꯥꯕꯩꯁꯣꯏꯒꯤ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯁꯦ ꯁꯤꯃꯒ ꯏꯁꯤꯡꯁꯤ ꯆꯤꯡꯈꯩ ꯆꯤꯡꯗꯒꯤ ꯄꯥꯏꯞ ꯂꯥꯏꯟ ꯑꯃ ꯇꯤꯡꯉꯛꯀꯗꯕ ꯑꯗꯣ ꯑꯁꯤ ꯍꯧꯖꯤꯛ ꯗꯣꯃꯦꯁꯇꯤꯛ ꯂꯥꯏꯟ ꯇꯤꯡꯕ ꯂꯩꯔꯦ ꯃꯦꯟ ꯂꯥꯏꯟ ꯇꯤꯡꯗ꯭ꯔꯤ ꯑꯗꯣ ꯃꯦꯟ ꯂꯥꯏꯟꯗꯣ ꯍꯧꯖꯤꯛ ꯌꯥꯝ ꯊꯨꯅ ꯇꯤꯡꯕꯤꯌꯣꯅ ꯑꯩ ꯍꯥꯏꯖꯕꯅꯦ ꯑꯗꯣ ꯃꯣꯏ ꯁꯣꯏꯗꯅ ꯌꯥꯝ ꯑꯊꯨꯕ ꯃꯇꯝꯗ ꯇꯤꯡꯉꯛꯑꯅꯤ ꯑꯁꯤꯃ ꯇꯤꯡꯉꯛꯑꯒꯗꯤ ꯈꯨꯔꯥꯏꯗ ꯏꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯑꯋꯥꯕꯗꯤ ꯂꯩꯔꯔꯣꯏ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯑꯩ ꯍꯦꯛ ꯎꯕꯒ ꯏꯁꯤꯡ ꯍꯥꯏꯕꯗꯣ ꯏꯁꯤꯡꯗꯣ ꯑꯋꯥꯕ ꯂꯩꯔꯔꯣꯏꯗꯕꯅꯤꯅ ꯃꯊꯪ ꯀꯔꯤ ꯄꯜꯂꯛꯇꯣꯏꯅꯣꯗꯤ ꯈꯪꯗꯦ ꯑꯗꯣ ꯃꯊꯪ ꯄꯜꯂꯛꯄꯁꯨ ꯑꯗꯨꯝ ꯇꯧꯅꯤ ꯃꯊꯪ ꯏꯁꯤꯡ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃ ꯄꯜꯂꯦꯗꯅ ꯑꯗꯨꯁꯨ ꯑꯗꯨꯝ ꯇꯧꯅꯤ ꯑꯗꯨꯅ ꯏꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯇꯁꯦꯡꯅꯃꯛ ꯈꯨꯔꯥꯏꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯐꯝ ꯈꯔꯈꯛ ꯅꯠꯇꯅ 1% 2% ꯅꯠꯇꯅ ꯑꯇꯩꯗꯤ ꯑꯗꯨꯝ 98% ꯒꯨꯝꯕ ꯍꯥꯏꯕ ꯌꯥꯔꯦ ꯑꯩꯈꯣꯏ ꯏꯁꯤꯡ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯑꯗꯨꯅ ꯁꯣꯏꯗꯅ ꯋꯥꯠꯍꯧꯔꯤꯕꯁꯤꯡꯁꯨ ꯑꯩꯈꯣꯏ ꯁꯣꯏ ꯐꯪꯍꯜꯂꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯀꯦꯟꯗ꯭ꯔ ꯃꯅꯨꯡꯗ
तसेंगमक लंबी थोंगी खरा खतंग फबवाली फबवाली से कई दिनों है मयाम हिना खाने अकोई केंद्र मनुंगदा लेकिन लंबी से अकोई मयाम अदम थीबियो पुलिस को तुम मतम लेगी अइना हेक एमएलए रोबदे ना कुछ बोलते पैसा क्या इधर डिपार्टमेंट ने पैसा था रखले से अदम इला आइना खाने थीबियो अको केसु लंगाई होने पुतोगा सेम सिनातना अतोको केसु लेते हैं तो हुजूजी को इनदी अको केंद्र से रिजिट पेमेंट ना अको की कोलास की मतलब सीमेंट है आई तारे पाकाई रोड मधु मुगी और मकोई हौरी अदुना मधु की हौजिंगाई मांगा पाइपलाइन पुंगदबा अदेगी अकोई मई अदेगी ड्रेनेज की अदुम मयाम तौरी से लोरबगा मतम खरा फननो होरो मतम दे मतम खरा तुम वामी ने बतावनी अदुना कोई केंद्र से लंबी गदनतना इसिंग दि हायसो आई तसेना है कांदा मसे ईश्वर की खुदो ने खलगा अकोई गाइंता हाइनिंग द्रवनी तबदुगो अकोई वाटर रिसोर्स डिपार्टमेंट है बतारे से तसेना है कांदा दि डिपार्टमेंट की ऑफिसर्स से मसे सजाई की भी यार दी हेम तो भी यार कानून में हम ले दो नते मरमदी last 5-10 years is aina honor is phana kuireba ai vote party ngai de vote eting ngai de honor la abne ado idil ture infal ture komu ture hum sina ai kendra manung se le se aina ware se kya wai nong tara ko da koi le kom kham de ado dum langai wena dum honor la ko moi gi phakse khara purla kani wa khara purla kani aduga खरा सेंजन मनी तौरगा मधुई कांगुजुनदी वाटर पाइगिनी पैसा लौगिनी लेकाई पुथोगा लेकाई न होनरगा तौरिबो मयामदुदी वाटर मसेम बिलो होनदे पैसा फंगर मतेम तो होना बिदे स्टिल हुजुबोगा होइना सिगी इरिल तुरे मथक्से इज थोले लेबाक से फागी गे लेबाक नते इम्फाल तुरे गी रिवर्स मथक थोले लेबाक से फागी लेबाक नते अदो इंजीनियर मोय खरा मानरगा होजिसो दुम तौबी होजिसो दुम मोय दुम सुंबा तोहनिंगदब थबक मयाम तौरी अदुना आइना नसी खरा दिक्कनन निखले अदु मोय हाइबो वाटर रिसोर्स डिपार्टमेंट दि तसेना सजाई दिबे या बोरगदि हेम तौरगा हापि यारबा अदुबा डिपार्टमेंट की इंजीनियर सिंह अदु की स्टाफ सिंह मयाम लेरे मसियाम लाइबक थीबनी